Akasvani Imphal, Waikhom Washington na pau pajari. Ngasi asi jati ki press numit ni ningkha tamba masung daita leiba press ki thodang utpo oina chahi khuding ki November 13 asi jati ki press numit haina palan tauri. Lising ama chamapal humputaru ki ngasi ki numit asida Press Council of India su lingkat kibani. Kumsi chahi ki palan thauram asi ki theme di Safeguarding Press Credibility Amidst Rising Misinformation haibisini. Manipur da sunga sinumit asi ki palan thoram Raija ki Directorate of Information and Public Relations sinduna Imphal ki nitai pat chu thekta leiba masi ki auditorium da pangthoki. Thoram da Manipur State Journalist Award lisingani kunmanga su yanthoki. Thoram aduga mari lainana workshop amachu pangthoki. Manipur ngasi dengue ki positive case taramathui thingnaki. Imphal ki Jenims ta sample taratare test tawbada mioi nipan positive oiki aduga lanai ki oina sample ahum test tawbada ahumak positive oiki. Next Gen Foundation thawbal na sinduna pangthokiba class 3 dagi 10 phawbagi mahiroi singe raija thaki mathematics amasung science competition gi mana mathum yantokpagi thoram ngasi Manipur University ki centenary hall da pangthokre. Thoram da MLA Dr. Thokchom Radheshyamna athoiba tithi oina saruk yakhi. Lal Kila ki bom pokhaiba thokdok ka mari lainana National Investigation Agency NIA na Amir Rashid Ali Kauba Kashmiri macha ama Delhi dagi fare. Agency ki pauna hai Mara leitaba mioi tara sikhiba amadi atai kunmanga na sokapan nangkiba thokdok adugi lautuna bada mahak suchanai. Haujik phawada thokdok aduga mari lainana NIA na Sakhi Humbudra Humdoi machin hangkre. Chhattisgarh ki Sukma jila da ngasi security force ka khutthongna bada nupi ani yauna Maoist ki mioi ahum sire police ki pauna hai Tulmalpur area ki jungle ki sarukta Maoist sing leire haiba intelligence ki pau phangbadagi district reserve guard ki kangbu amana mafam aduda thiyumbagi thabak chathabada khutthongna bagi thokdok adu thokkibani. Haujik phawbada mafam adudagi Maoist ki mioi ahum gi asiba haksang phangbangam Makoi singadu phabadu lupa lak tara manga ki mana pigani haina lauthokraba mioi singni. Mafam adudagi rifle lama BGL launcher sing amasung atai pokhai biaba polam kaya su phangle. Tungda mafam aduda pak sanati humbagi thabak chathaki. Uttar Pradesh ki Sonbhadra jila da ngarang numidang Krishna mine quarry da wal ni khairak padagi mioi amasire atai mioi tara henbana mine manungda thorak payadana leiri. NDRF, SDRF amasung local administration na thorak payadana leiriba sinmising adu lauthoknaba akanba mawongda thabak paikhatli. Siriba mioi adugi hakchang di phangbangamkre. Lisingani kunmanga gi Dubai Air Show da Bharat na laibak asi ngaksel gi sakti uthokani. United Arab Emirates ta hayengdagi hauraga numit nini chathagadaba Air Show asida Indian Air Force na Surya Kiran Aerobatic Team amasung LCA Tejas kaloinana Air Show tawgani. Ngaksel Mantri Sanjay Sethna Bharat ki kangbu dulu singani maki khongchada sida Shri Sethna laibak adogi ngaksel mantri ga punna sabapati oiminaduna laibak ani gi oiba mifam amasu pangthokani. Uparashtrapati CP Radhakrishnan na Naharol Singbu laibak asi chakwal hannaba puning thawgatpada media na lauriba thodangbu singthakre. New Delhi da ngasi pangthokhiba Manorama Newsmaker Awards lisingani kunmari gi thoramda Shri Radhakrishnan na hai journalism na miyam gi kholau oiri. Miyam da awareness piduna nisha sizinadaba kunai ama ohenna bohonna badasu media gi mapungoiba thodang lei haina mahakna phongdokhi. Thoramduda Uparashtrapati na Kendra ki Tourism, Petroleum amasung Natural Gas Raija Mantri Suresh Gopida Manorama Newsmaker Award supiki. Cinema amadi rajniti lam animakta mai pakpagidamaksu mahakna Sri Gopibu thagat phongdokhi. Kendra ki Sel Thu Mantri Nirmala Sitaraman na thagi oina irai laina sel tanba yai haiba investment scheme amagi matangda social media da thagatleba video adu sarkar na aran bani haina sengdokli. Press Information Bureau PIB gi fact check unit na hai
ꯚꯤꯗꯤꯑꯣ ꯑꯗꯨ AI ꯁꯤꯖꯤꯟꯅꯗꯨꯅ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯂꯕ ꯑꯔꯥꯟꯕ ꯚꯤꯗꯤꯑꯣꯅꯤ꯫ ꯁꯔꯀꯥꯔꯅ ꯑꯁꯤꯒꯨꯝꯕ ꯁ꯭ꯀꯤꯝ ꯑꯃꯠꯇ ꯍꯧꯗꯣꯛꯄ ꯂꯩꯇꯦ꯫ ꯑꯁꯤꯒꯨꯝꯕ ꯁꯥꯁꯤꯟꯅꯕ ꯏꯟꯚꯦꯁꯠꯃꯦꯟꯠ ꯁ꯭ꯀꯤꯝꯁꯤꯡꯗ ꯃꯤꯌꯥꯝꯅ ꯊꯥꯖꯕꯤꯗꯅꯕ ꯑꯃꯗꯤ ꯑꯁꯤꯒꯨꯝꯕ ꯂꯤꯡꯛꯁꯤꯡ ꯁꯤꯖꯤꯟꯅꯕꯤꯗꯅꯕꯁꯨ ꯁꯔꯀꯥꯔꯅ ꯃꯤꯌꯥꯝꯗ ꯍꯥꯏꯔꯤ꯫ ꯄꯥꯎ ꯂꯣꯏꯖꯔꯦ꯫